ngasi phongkiba che phongsing amasung thokiba thawdo wathok degi maruoibi I pausing khongasaraga Manipur top channel gi maikei degi myamna thamjagi ahanbada Manipur bu Singapore gumna semgatpa haibisi aigi challenge ni biren singna question ba Manipur bu isingna question ba Singapore gumna semgatpa haibisi aigi challenge ni haina Manipur gi Chief Minister N Biren phongdokre ngasi BJP Yai School mandal na sinduna Manipur aribam laikai da leiba YCB ground nom yoba political conference the saru gya ke minister na haiki how ki besai humdra ro masida miyam na vote pibda aran ba thaga loidaba mi kayama mihut oina thaga lambadagi hauzik lamdam masi mayon sumba lamdam ama oiba ngamdana lakpani adubo how kiba mamangi assembly mikhal da miyam na asumba mihut thaga lakpadagi how kiba sahi mari makhairo masida mayon sumlaktuna sakhotpagi lambi da lakpangamle Makata na miyamna achumba mi sing thagat piragadi soidana Manipur asi Singapore gumna semgat pangamgani haibi ki thajaba lei masimak mahaki singnabani hainisu pausna makata na phongdorakli Yai school a sida merep oigani hariba mi amagi video viral amada mahakna miyambu yamna usitana selna leigani haibi gi mawongda ngang sakliba du tabada noite adugumba misak adugi mi phamna singba yawbigano atai constituency mayam gi mamangda ikaiba pokningai ni English khara nganglaga bot lepasu yaroi lamdam asidadi thaksi khaksi satna role kayama leiribani dukan phamgera chek yongera tawraga adumak leibana phagani hainasu berena phongdokhi atopa paw kharana study gi warning China adu nomugi covid case record oina lakh 6.3 helabiyai China na haujuk malem ge ayam leibak singa sathok chasin tawba thingba thamliba yamna thina ngangnariba zero covid policy edu karigumba hangdokpa taragadi nongmoda covid naba masing lakh 6.30 henduna yamna sawba laisat ama sandorakpa yai haina anoba study amana warning tokre Peking University mathematician singna puthokpa report amagi matungina karigumba China na leba sigi zero tolerance ki khongjang tokpa taraba amasum satpegi athingbasing lauthokduna atai lepak singda taunariba adu inba tarabati leba asina nongmada coronavirus na naba miyoi masing lakh taruka lising kunthra hengani makasa tarakpoina topa paw khrana hiainuna building sangaduna khusina khre hainga makhale kaida leiba information culture and social welfare library united club ki nauna saban loiraba building haunabi matungina Chief Minister gi loinabi hiainuna sangaduna miyamna khusina khre thauramsi ga mari leinana makna haikibida leiba ama sakhotpa amadi haurakliba naha singba asumba lamida lamjing lamtak pibida leikai leikai de leiriba club ki asoba thodang kya lei Makata na su club asina haugalak liba naha singbu afaba lambida lamjing binaba matam pumbada honabiyu hariba club asina sanaroi kya national amasum international gi thakta puthoktuna leba asibu malemgi mafam kya ra saktak pangamkhre ngasi gi thauramadu da club asigi founder general secretary pangambam tomba founder treasurer mutum dharma club asigi national player Hirom Wanglemba amadi tuan ba miyoi singna club asibu mapung fanaba hona biramba laikhidraba miyoi kayagi mafamda haikat lekat tamduna ikai khumnaba su utkhi hairi atopa paw manamu blockade manungda nungna tharakpadagi soklaba driver da MDA na mating pangkhre Autonomous District Council Bill 2021 gi matangna handak achumna kaukhiba economic blockade manungda haukhiba November 15 gi numidang na economic blockade sogat pakangbuna senapati thongda nungna thajalakpadagi gari mingsel kaiduna oithangba mitta mingsel masena sangsinduna soklaba Assam gi bakaujandagi driver Tongbram Joy Kumar gi Mit layeng bada sangba senpham punama Manipur Driver Association MDA na puthoktuna ningthijana layeng bibagi damak driver Joy Kumar na MDA bu thagalakli driver amu oina economic blockade manungda su Manipur miyamgi nongmoda tangai fadana sangdraba yadraba polamsing pusinbagi thabak tawduna lakpada lambida sakhangdabasingna nungna thajalakpadagi garigi mamang thangba mingsel kaiduna Glass Masjid Mita Sanghiduna Sokpada Manipur Driver Association Sekmai Branch na Sekmai Primary Health Center numit adu da khudak ta pukatuna first aid piraba matungda rims ta pukat piduna asang basan pam puthok piduna layeng bibagi damak
AMDA bu hainingai leitana thakali haina soklaba driver Joy Kumar na phungdorakli state sigi wangbara thokpa paw khara ga myamna thamjagi Omicron case ani thengnare Australia gi New South Wales state ki health authority singna state asida anova coronavirus variant Omicron gi case ani laire haibisi numaijing numiki nungthilda confirm tokre mapandagi lakpo traveler singi genomic sequencing pangtholaba matungda state asida anova variant asigi case ani laire haibisi confirm tokhibani Australia gi khwaidagi sawba international airport lairiba state asina numaijing numiki ayukta phongdorakpada Africa gi kha thangba lebak singdagi lakhiba miyoi taragamari gi manungda miyoi ani COVID-19 positive oiramkhi authority singna yamna thuna genomic sequencing pangthon khibada anauba variant asi confirm tokhibani hanagi strain singdagi launaganba heli haina thajanariba variant adu ahanbada South Africa da detect tokhibani variant adubu irai numita WHO na variant of concern amani haina su phongdokhi haina pali atopa paw manamo ngasidagi haugodoriba parliament ki ningthamifam issue kyana maram oiduna sarangna ba tholabiyai ningthokaba numit November tang kunga mapandagi December kunga humdoi fawba sathagadoriba parliament ki nungzumifam farm law sing withdraw tawba state mangagi assembly mikhal congress ki lusingba Manish Tiwari gi lairikta palliba wafam nasingba makhal makha kya gi issue kya na maram oiduna sarangna ba tholaba yai haidi lami singi issue sing national security economic ki matangda opposition na ruling BJP da pressure pinana ba strategy ama puthokli amarom da BJP na opposition gi attack sing counter tongna ba sem saba loikre China na leba asida lona yadaba mongda henjilakpa amadi Jammu and Kashmir gi hauzik oiriba phibam gi matangna opposition na government pu gerau tawgadori amaromda 26/11 Mumbai terror attack singa mari lainana Tiwari ga mari lainana phongdok liba wafam gi matangda union government na grand all party gi leadership ta attack tawgadori haina su pausna su makhatana su phongdorakle atop paw mana septic tank sengbada lever ani sire numaiju numita Hyderabad septic tank ama sengbada lever ani sor funduna sikre ama sum atayanina masana abdigi hospitalize tawkre haina police na phongdorakli thaudo adu Kondapur area gi Gautami enclave ta thokibani police na phongdorakpada lever singadu apartment building amagi septic tank senglingai da khanghaudana lek tharakhibaga loinana sikibani ahanbada lever ani septic tank adu da sangki toigum sung makhoi sor fulle hairaga manungdagi tholakhi madugi matung nehak leiraga sangkiba atopa lever ani hu senba gas honjinbadagi lek tharakhi amasum makhoi khudakte sikhi fire servicing amasum police personnel sing asibaksang ani adu laukthokhi amasum postmortem gidama hospital amada pukhi laikhidraba miyoi sing adu gi manungda amana Hyderabad gi ne amasum amana Nagagaon district gi ni hanisu pausna makhatana phongdorakli loishila koina topa paw mana West Bengal gi accident amada yamdrabda miyoi taraga nipan sire numaijing numita West Bengal gi Nadia district ki Haskalida state highway amada thokiba lambi gi asoba accident amada yamdrabda miyoi taraga nipan sikre amasum atai kya aso apanangkre police ki matungina thaudo adu nungalamdai pung ohum lom tabada thokibani asiba haksang ama yawba mi sinna tongba matador ama driver na control ngamhodabadagi lambi gi nakalda khamduna leiba nungpuba truck amada thomjin kibani driver na control ngamkhidaba asiba haksang ama puriba matador aduda passenger kunthra mutongki Nabadip tamna lakiba matador aduna lambi gi nakalda khamduna leiba truck aduda sapu kana thomjin ki haina pausna makhatana phongdorakli duga haujikoina di paus matang ase lusinjarage amasum pathosa kibida soikiba lankiba kaya yars myamna ngapigani amasum matamatam gi maruiba I pausing leptana update pizara kainasu channel siki maikedi myamna thamjari and thank you